ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 16 ꯄꯗ 1-29 ꯐꯥꯎꯕ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯤꯁꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯄꯥꯠ ꯃꯄꯥꯟꯗ ꯐꯝꯂꯝꯃꯤ, ꯃꯗꯨꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯇꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯤꯗ ꯂꯦꯡꯈꯠꯇꯨꯅ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯄꯨꯝꯕꯅ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯤꯔꯝ ꯀꯌꯥ ꯄꯥꯟꯗꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯈꯤ, "ꯌꯦꯡꯉꯨ, ꯃꯔꯨ ꯍꯨꯟꯕ ꯃꯤ ꯑꯗꯨꯅ ꯃꯔꯨ ꯍꯨꯟꯕ ꯆꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯔꯨ ꯍꯨꯟꯕꯗ ꯃꯔꯨ ꯈꯔꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯔꯦ, ꯃꯗꯨꯗ ꯎꯆꯦꯛꯁꯤꯡꯅ ꯂꯥꯛꯂꯒ ꯃꯔꯨꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯔꯨ ꯈꯔꯅ ꯂꯩꯄꯥꯛ ꯀꯌꯥ ꯂꯩꯇꯕ ꯅꯨꯡꯂꯛꯇ ꯇꯥꯔꯦ, ꯂꯩꯄꯥꯛ ꯂꯨꯗꯕꯒꯤ ꯃꯔꯝꯅ ꯃꯗꯨ ꯊꯨꯅ ꯃꯇꯣꯟ ꯆꯣꯡꯂꯛꯂꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯗ ꯃꯗꯨ ꯆꯥꯛꯊꯦꯛꯂꯦ, ꯑꯗꯨꯒ ꯃꯗꯨ ꯃꯔꯥ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯈꯨꯏꯊꯔꯦ꯫ ꯑꯗꯨꯒ ꯃꯔꯨ ꯈꯔꯅ ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯔꯦ, ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯧꯔꯛꯇꯨꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯅꯝꯍꯠꯂꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯔꯨ ꯈꯔꯅ ꯑꯐꯕ ꯂꯩꯍꯥꯎꯗ ꯇꯥꯗꯨꯅ ꯃꯍꯩ ꯄꯥꯜꯂꯦ, ꯈꯔꯅ ꯃꯍꯩ 100, ꯈꯔꯅ ꯃꯍꯩ 60 ꯑꯃꯁꯨꯡ ꯈꯔꯅ ꯃꯍꯩ 30 ꯄꯥꯜꯂꯦ꯫ ꯇꯥꯅꯅꯕ ꯅꯥꯀꯣꯡ ꯄꯥꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯁꯅꯨ꯫ ꯑꯗꯨꯒ ꯁꯦꯕꯣꯛꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝꯁꯤꯡ ꯑꯣꯏꯅ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, "ꯅꯈꯣꯏꯗ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯑꯊꯨꯞꯄꯁꯤꯡ ꯑꯗꯨ ꯈꯪꯅꯕ ꯂꯧꯁꯤꯡ ꯄꯤꯕꯤꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗꯗꯤ ꯄꯤꯕꯤꯗꯦ꯫ ꯑꯔꯩꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯄꯤꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯒꯅꯤ, ꯑꯗꯨꯒ ꯂꯩꯇꯕ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯐꯥꯎꯕ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝꯁꯤꯡ ꯑꯣꯏꯅ ꯉꯥꯡꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯎꯅ ꯎꯅ ꯎꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯥꯅ ꯇꯥꯅ ꯇꯥꯗꯦ, ꯑꯃꯁꯨꯡ ꯈꯪꯁꯨ ꯈꯪꯗꯦ꯫ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯥꯏꯖꯥꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯈꯣꯏꯗ ꯊꯨꯡꯍꯜꯂꯦ, "ꯅꯈꯣꯏꯅ ꯇꯥꯗꯨꯅꯇ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯣꯏ, ꯅꯈꯣꯏꯅ ꯌꯦꯡꯗꯨꯅꯇ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯈꯪꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏ ꯀꯟꯁꯤꯜꯂꯦ, ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯅ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯎꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯅ ꯇꯥꯒꯅꯤ, ꯃꯈꯣꯏꯒꯤ ꯊꯃꯣꯏꯅ ꯋꯥꯈꯜ ꯇꯥꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯍꯟꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯤꯠ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯃꯤꯠꯅ ꯎꯖꯩ, ꯅꯈꯣꯏꯒꯤ ꯅꯥꯀꯣꯡ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯅꯥꯀꯣꯡꯅ ꯇꯥꯖꯩ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯀꯌꯥꯅ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯅꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨ ꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯈꯤꯗꯦ, ꯅꯈꯣꯏꯅ ꯇꯥꯕꯁꯤꯡ ꯑꯗꯨ ꯇꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯇꯥꯎ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥ ꯇꯥꯔꯒ ꯃꯗꯨ ꯈꯪꯗ꯭ꯔꯕꯗ ꯐꯠꯇꯕ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯨꯟꯈꯤꯕ ꯃꯔꯨ ꯑꯗꯨ ꯅꯝꯗꯨꯅ ꯂꯧꯊꯣꯛꯈꯤ꯫ ꯃꯁꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯨꯟꯕ ꯃꯔꯨ ꯑꯗꯨꯅꯤ꯫ ꯅꯨꯡꯂꯛꯇ ꯍꯨꯟꯕ ꯃꯔꯨ ꯑꯗꯨꯗꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯊꯨꯅꯃꯛ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕ ꯃꯍꯥꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯉꯣꯟꯗ ꯃꯔꯥ ꯂꯩꯇꯕꯅ ꯉꯥꯏꯍꯥꯛꯇꯃꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯋꯥ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯋꯥ ꯑꯅꯪ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯊꯨꯅ ꯈꯨꯗꯤ ꯊꯤ꯫ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇ ꯍꯨꯟꯕ ꯃꯔꯨ ꯑꯗꯨꯗꯤ ꯋꯥ ꯑꯗꯨ ꯇꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅꯤ, ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯂꯥꯡꯇꯛꯅꯕꯅ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝꯒꯤ ꯂꯧꯅꯝꯅ ꯋꯥ ꯑꯗꯨ ꯅꯝꯍꯠꯂꯤ ꯑꯃꯁꯨꯡ ꯃꯍꯩ ꯌꯥꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯍꯥꯎꯗ ꯍꯨꯟꯈꯤꯕ ꯃꯔꯨ ꯑꯗꯨꯗꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯋꯥꯈꯜ ꯇꯥꯕ ꯃꯍꯥꯛ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯃꯍꯩ ꯌꯥꯜꯂꯤ, ꯈꯔꯅ ꯃꯍꯩ 100, ꯈꯔꯅ ꯃꯍꯩ 60 ꯑꯃꯁꯨꯡ ꯈꯔꯅ ꯃꯍꯩ 30 ꯄꯥꯜꯂꯤ꯫ ꯒꯦꯍꯨ ꯑꯃꯁꯨꯡ ꯅꯥꯄꯤꯒꯤ ꯄꯥꯟꯗꯝ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ, "ꯁꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯑꯐꯕ ꯃꯔꯨ ꯍꯨꯟꯕ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯂꯥꯛꯂꯒ ꯒꯦꯍꯨ ꯃꯔꯛꯇ ꯅꯥꯄꯤ ꯃꯔꯨ ꯍꯨꯟꯖꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯒꯦꯍꯨ ꯃꯔꯨꯅ ꯃꯇꯣꯟ ꯆꯣꯡꯈꯠꯂꯛꯂꯒ ꯃꯍꯩ ꯌꯥꯟꯕ ꯃꯇꯝꯗ ꯅꯥꯄꯤꯁꯨ ꯍꯧꯔꯛꯂꯦ, ꯃꯗꯨꯗ
ꯂꯧꯄꯨ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯂꯧꯕꯨꯛꯇ ꯑꯐꯕ ꯃꯔꯨ ꯍꯨꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯌꯥꯎꯔꯛꯂꯤꯕꯅꯣ?" ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯌꯦꯛꯅꯕꯅ ꯃꯁꯤ ꯇꯧꯈꯤꯕꯅꯤ꯫" ꯃꯅꯥꯏꯁꯤꯡꯅ ꯃꯄꯨ ꯑꯗꯨꯗ ꯍꯪꯒꯠꯆꯈꯤ, "ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯅꯥꯄꯤꯁꯤꯡ ꯈꯣꯝꯖꯤꯟꯕ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯝꯕꯤꯕ꯭ꯔꯥ?" ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯇꯧꯔꯨꯅꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯅꯥꯄꯤꯁꯤꯡ ꯈꯣꯝꯖꯤꯟꯕꯗ ꯒꯦꯍꯨ ꯌꯥꯎꯅ ꯐꯣꯏꯗꯠꯈꯤꯕ ꯌꯥꯏ꯫ ꯒꯦꯍꯨ ꯂꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯅꯤꯃꯛ ꯍꯧꯃꯤꯟꯅꯁꯅꯨ꯫ ꯂꯧ ꯂꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯒꯦꯍꯨ ꯂꯣꯛꯄꯁꯤꯡꯗ ꯍꯥꯏꯒꯅꯤ, ꯑꯍꯥꯟꯕꯗ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯅꯕ ꯃꯄꯨꯟ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯨ, ꯑꯗꯨꯕꯨ ꯒꯦꯍꯨꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯀꯩꯗ ꯄꯩꯁꯤꯜꯂꯨ꯫ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯁꯨꯡ ꯍꯥꯃꯩꯒꯤ ꯄꯥꯟꯗꯝ." ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ, "ꯁꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯄꯨꯗꯨꯅ ꯍꯨꯟꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯒ ꯃꯥꯟꯅꯩ꯫ ꯃꯁꯤ ꯃꯔꯨꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯅ ꯆꯥꯎꯔꯛꯇꯨꯅ ꯏꯪꯈꯣꯜꯒꯤ ꯄꯥꯝꯕꯤ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯛꯏ, ꯑꯗꯨꯒ ꯃꯁꯤꯅ ꯎꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯗꯨꯒꯤ ꯃꯁꯥꯁꯤꯡꯗ ꯃꯍꯨꯝ ꯁꯥꯏ꯫" ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃ ꯍꯥꯏꯈꯤ, "ꯁꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯃꯩ ꯂꯧꯔꯒ ꯌꯥꯝ ꯁꯥꯇꯣꯟ 3ꯗ ꯇꯣꯠꯁꯤꯟꯗꯨꯅ ꯄꯨꯝꯀꯥꯝ ꯀꯥꯝꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯕ ꯍꯥꯃꯩꯒꯨꯝꯕꯅꯤ꯫" ꯖꯤꯁꯨꯅ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯟꯗꯝ ꯑꯣꯏꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝꯁꯤꯡ ꯌꯥꯎꯗꯅ ꯋꯥ ꯍꯥꯏꯈꯤꯗꯦ꯫ ꯃꯁꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯊꯨꯡꯅꯕꯅꯤ, "ꯑꯩꯅ ꯄꯥꯟꯗꯝꯁꯤꯡ ꯍꯥꯏꯅꯕ ꯑꯩꯒꯤ ꯆꯤꯟ ꯀꯥꯊꯣꯛꯀꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯍꯤꯔꯝꯁꯤꯡ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ꯫" ꯒꯦꯍꯨ ꯑꯃꯁꯨꯡ ꯅꯥꯄꯤꯒꯤ ꯄꯥꯟꯗꯝ ꯁꯟꯗꯣꯛꯅ ꯇꯥꯛꯄ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯧꯕꯨꯛꯀꯤ ꯅꯥꯄꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯌꯨ꯫" ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, "ꯑꯐꯕ ꯃꯔꯨ ꯍꯨꯟꯕ ꯃꯍꯥꯛ ꯑꯗꯨ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅꯤ꯫ ꯂꯧꯕꯨꯛ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯅꯤ, ꯑꯐꯕ ꯃꯔꯨ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯅꯤ, ꯑꯗꯨꯒ ꯅꯥꯄꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯅꯤ꯫ ꯅꯥꯄꯤ ꯃꯔꯨ ꯍꯨꯟꯈꯤꯕ ꯌꯦꯛꯅꯕ ꯑꯗꯨꯗꯤ ꯗꯤꯌꯥꯕꯣꯜꯅꯤ꯫ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯔꯣꯏꯕꯅꯤ, ꯂꯧ ꯂꯣꯛꯄꯁꯤꯡꯗꯤ ꯗꯨꯠꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯔꯣꯏꯕꯗ ꯑꯣꯏꯒꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯠꯁꯤꯡ ꯊꯥꯒꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯕꯨ ꯈꯨꯗꯤ ꯊꯤꯍꯟꯕ ꯑꯃꯁꯨꯡ ꯑꯥꯏꯟ ꯊꯧꯁꯥꯗꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯒꯤ ꯈꯣꯝꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯩꯒꯤ ꯂꯩꯔꯪꯗ ꯂꯪꯁꯤꯟꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯞ ꯂꯥꯎꯒꯅꯤ ꯑꯃꯁꯨꯡ ꯃꯌꯥ ꯀ꯭ꯔꯛ-ꯀ꯭ꯔꯛ ꯆꯤꯛꯀꯅꯤ꯫ ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯅꯨꯃꯤꯠꯀꯨꯝꯅ ꯉꯥꯟꯊꯣꯛꯀꯅꯤ꯫ ꯇꯥꯅꯅꯕ ꯅꯥꯀꯣꯡ ꯄꯥꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯁꯅꯨ꯫ ꯑꯔꯣꯠꯄ ꯂꯟꯒꯤ ꯄꯥꯟꯗꯝ꯫ ꯁꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯂꯧꯕꯨꯛꯇ ꯂꯣꯠꯇꯨꯅ ꯂꯩꯕ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯐꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯠꯁꯤꯟꯕ ꯂꯟꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯌꯣꯟꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨ ꯂꯩ꯫ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯄꯥꯟꯗꯝ꯫ ꯑꯃꯨꯛꯀꯁꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯐꯖꯕ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯊꯤꯕ, ꯃꯃꯜ ꯌꯥꯝꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯐꯪꯕꯗ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯌꯣꯟꯗꯨꯅ ꯂꯩꯕ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯃꯒꯨꯝꯕꯅꯤ꯫ ꯏꯟꯒꯤ ꯄꯥꯟꯗꯝ꯫ ꯑꯃꯨꯛꯀꯁꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯍꯨꯜꯂꯒ ꯃꯈꯜ ꯃꯈꯜꯒꯤ ꯉꯥꯁꯤꯡ ꯈꯣꯝꯖꯤꯜꯂꯤꯕ ꯏꯟ ꯑꯃꯒꯨꯝꯕꯅꯤ꯫ ꯏꯟ ꯑꯁꯤ ꯊꯜꯂꯕꯗ ꯉꯥ ꯐꯥꯕꯁꯤꯡꯅ ꯃꯗꯨ ꯇꯣꯔꯕꯥꯟꯗ ꯆꯤꯡꯈꯠꯇꯨꯅ ꯐꯝꯊꯔꯒ ꯑꯐꯕ ꯃꯈꯩ ꯈꯣꯝꯖꯤꯜꯂꯒ ꯄꯥꯇ꯭ꯔꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯈꯩꯅ ꯍꯨꯟꯗꯣꯛꯈꯤ꯫ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯏꯒꯅꯤ꯫ ꯗꯨꯠꯁꯤꯡꯅ ꯂꯥꯛꯂꯒ ꯐꯠꯇꯕꯁꯤꯡꯕꯨ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯩꯒꯤ ꯂꯩꯔꯪꯗ ꯂꯪꯁꯤꯟꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯞ ꯂꯥꯎꯒꯅꯤ ꯑꯃꯁꯨꯡ ꯃꯌꯥ ꯀ꯭ꯔꯛ-ꯀ꯭ꯔꯛ ꯆꯤꯛꯀꯅꯤ꯫ ꯌꯨꯝꯕꯨꯒꯤ ꯄꯥꯟꯗꯝ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ,
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯈꯪꯂꯕ꯭ꯔꯥ? ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯣꯛ ꯑꯣꯏꯔꯒ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯄꯨꯀꯩꯗꯒꯤ ꯑꯔꯤꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯂꯟꯁꯤꯡ ꯄꯨꯊꯣꯛꯂꯛꯄ ꯌꯨꯝꯕꯨ ꯑꯃꯒꯨꯝꯕꯅꯤ꯫ ꯖꯤꯁꯨꯕꯨ ꯅꯥꯖꯔꯦꯠꯇ ꯌꯥꯗꯕ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤ꯫ ꯖꯤꯁꯨꯅ ꯄꯥꯟꯗꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯂꯝꯗ ꯂꯥꯛꯂꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯤꯅꯥꯒꯣꯒꯇ ꯇꯝꯕꯤꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯃꯗꯨꯗ ꯏꯉꯛ ꯉꯛꯂꯗꯨꯅ ꯍꯥꯏꯈꯤ, ꯅꯤꯄꯥ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯑꯃꯁꯨꯡ ꯃꯇꯤꯛ ꯂꯩꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯪꯂꯤꯕꯅꯣ? ꯃꯁꯤ ꯎ ꯁꯨꯕ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯔꯤ ꯀꯧꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯁꯤꯡꯗꯤ ꯖꯥꯀꯣꯕ, ꯖꯣꯁꯦꯐ, ꯁꯤꯃꯣꯟ ꯑꯃꯁꯨꯡ ꯌꯦꯍꯨꯗꯥ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯆꯜꯁꯤꯡꯗꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯤꯄꯥ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯪꯂꯤꯕꯅꯣ? ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯈꯨꯗꯤ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯃꯁꯥꯒꯤ ꯂꯝꯗ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯕ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯇꯧꯗꯦ꯫ ꯃꯈꯣꯏꯅ ꯊꯥꯖꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯤꯛ ꯂꯩꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈꯤꯗꯦ꯫ ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 14 ꯄꯗ 1-53 ꯐꯥꯎꯕ꯫ ꯕꯞꯇꯥꯏꯖ ꯇꯧꯕꯤꯕ ꯖꯣꯍꯥꯟꯕꯨ ꯍꯥꯠꯄ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯗ ꯇꯦꯇ꯭ꯔꯥꯔꯛꯅ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯈꯤ, ꯃꯁꯤ ꯕꯞꯇꯥꯏꯖ ꯇꯧꯕꯤꯕ ꯖꯣꯍꯥꯟꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯇꯤꯛ ꯂꯩꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯍꯦꯔꯣꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯤꯄꯥ ꯐꯤꯂꯤꯞꯀꯤ ꯅꯨꯄꯤ ꯍꯦꯔꯣꯗꯤꯌꯥꯒꯤ ꯃꯁꯨꯝꯂꯥꯡꯒꯤꯗꯃꯛ ꯖꯣꯍꯥꯟꯕꯨ ꯐꯥꯗꯨꯅ ꯄꯨꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯃꯔꯝꯗꯤ ꯖꯣꯍꯥꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯋꯥꯌꯦꯜ ꯀꯥꯏ꯫ ꯍꯦꯔꯣꯗꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯤꯡꯂꯕꯁꯨ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯖꯣꯍꯥꯟꯕꯨ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯣꯗꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯧꯔꯕꯗ ꯍꯦꯔꯣꯗꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯈꯤ ꯑꯗꯨꯒ ꯍꯦꯔꯣꯗꯄꯨ ꯄꯦꯜꯍꯟꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯤꯖ-ꯅꯤꯖꯕ ꯑꯗꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯦꯔꯣꯗꯅ ꯃꯉꯣꯟꯗ ꯋꯥꯁꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯉꯣꯟꯗ ꯏꯟꯁꯤꯟꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯕꯞꯇꯥꯏꯖ ꯇꯧꯕꯤꯕ ꯖꯣꯍꯥꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯦꯝꯄꯥꯛ ꯑꯃꯗ ꯍꯥꯞꯂꯒ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯋꯥꯁꯛꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯗꯨ ꯃꯉꯣꯟꯗ ꯄꯤꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯃꯤ ꯊꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯖꯣꯍꯥꯟꯒꯤ ꯃꯉꯛ ꯀꯛꯊꯠꯍꯟꯈꯤ꯫ ꯑꯗꯨꯒ ꯖꯣꯍꯥꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯦꯝꯄꯥꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯄꯤꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯃꯃꯥꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯍꯥꯟꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯂꯥꯛꯂꯒ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯐꯨꯝꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯖꯤꯁꯨꯗ ꯇꯝꯈꯤ꯫ ꯃꯤ 5,000 ꯄꯤꯖꯕ꯫ ꯖꯤꯁꯨꯅ ꯃꯁꯤ ꯇꯥꯕꯗ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯊꯟꯗ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯤꯁꯤꯡꯅ ꯃꯗꯨ ꯇꯥꯕꯗ ꯁꯍꯔꯗꯒꯤ ꯃꯈꯣꯡꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯖꯔꯦ꯫ ꯖꯤꯁꯨꯅ ꯆꯠꯊꯣꯛꯈꯤꯕꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯅꯥꯕ ꯃꯤꯁꯤꯡꯕꯨ ꯐꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯣꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯂꯝꯍꯥꯡꯅꯤ, ꯍꯧꯖꯤꯛ ꯄꯨꯡꯐꯝ ꯑꯁꯤ ꯊꯦꯡꯂꯦ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯤꯟꯖꯥꯛ ꯂꯩꯅꯕ ꯃꯤꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯃꯈꯣꯏ ꯆꯠꯄ ꯃꯊꯧ ꯇꯥꯗꯦ, ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯆꯥꯅꯕ ꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯇꯜ 5 ꯑꯃꯁꯨꯡ ꯉꯥ 2 ꯈꯛ ꯂꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ꯫ ꯃꯤꯌꯥꯝ ꯑꯗꯨ ꯅꯥꯄꯤꯗ ꯐꯝꯅꯕ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯔꯒ ꯇꯜ 5ꯒ ꯉꯥ 2ꯒ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯁꯔꯒꯗ ꯌꯦꯡꯈꯠꯇꯨꯅ ꯊꯥꯒꯠꯆꯔꯒ ꯇꯜ ꯑꯗꯨ ꯁꯦꯠꯂꯒ ꯁꯦꯕꯣꯛꯁꯤꯡꯗ ꯄꯤꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯗꯨ ꯃꯤꯌꯥꯝꯗ ꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯗꯨꯅ ꯃꯕꯨꯛ ꯊꯜꯂꯦ꯫ ꯃꯈꯣꯏꯅ ꯂꯦꯝꯍꯧꯕ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯕꯗ ꯊꯨꯝꯃꯣꯛ 12 ꯊꯟꯈꯤ꯫ ꯃꯗꯨ ꯆꯥꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯊꯥꯗꯅ ꯅꯤꯄꯥ 5,000 ꯔꯣꯝꯅꯤ꯫
ꯖꯤꯁꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄ꯫ ꯖꯤꯁꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯂꯤꯉꯩꯗ ꯈꯨꯗꯛꯇ ꯁꯦꯕꯣꯛꯁꯤꯡꯕꯨ ꯍꯤ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗ ꯃꯊꯟꯇ ꯍꯥꯏꯖꯅꯕ ꯆꯤꯡꯊꯛꯇ ꯃꯍꯥꯛꯅ ꯂꯦꯡꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯆꯪꯂꯛꯄꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤ ꯑꯗꯨꯅ ꯄꯥꯠ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯕ ꯃꯔꯝꯅ ꯏꯊꯛꯅ ꯍꯤꯗ ꯌꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯌꯨꯊꯛ 4ꯗ ꯖꯤꯁꯨꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯃꯊꯛꯇ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄ ꯑꯗꯨ ꯁꯦꯕꯣꯛꯁꯤꯡꯅ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯚꯨꯠꯅꯤ"꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯤꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯅꯊꯧꯅꯥ ꯐꯧ, ꯑꯩꯅꯤ, ꯀꯤꯒꯅꯨ"꯫ ꯑꯗꯨꯒ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡ ꯃꯊꯛꯇ ꯅꯅꯥꯛꯇ ꯂꯥꯛꯅꯕ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯄꯤꯕꯤꯌꯨ"꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯂꯥꯛꯎ"꯫ ꯑꯗꯨꯒ ꯄꯤꯇꯔꯅ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯎꯕꯗ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯨꯞꯄ ꯍꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯀꯟꯕꯤꯌꯨ"꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯖꯤꯁꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯍꯥꯏꯈꯤ, "ꯍꯦ ꯊꯥꯖꯕ ꯋꯥꯠꯄ, ꯅꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯀꯔꯤꯒꯤꯅꯣ"꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯤꯗ ꯀꯥꯈꯠꯂꯕꯗ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯁꯦꯡꯅꯃꯛ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥꯅꯤ, ꯑꯅꯥꯕ ꯀꯌꯥꯕꯨ ꯐꯍꯟꯕ"꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯠ ꯂꯥꯟꯊꯣꯛꯂꯒ ꯒꯦꯅꯦꯁꯥꯔꯦꯠꯀꯤ ꯂꯝꯗ ꯂꯥꯛꯈꯤ꯫ ꯂꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯪꯂꯕꯗ ꯃꯈꯣꯏꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯐꯤꯖꯤꯇ ꯁꯣꯛꯆꯅꯕ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤ ꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯕꯤꯈꯤ꯫